US President na Bondi Singh thadoknaba Myanmar military da khangankhre. US President Joe Biden na Myanmar gi military junta na fajinduna jail da thamliba Bondi Singh thadoknaba akanbo wafam tham. Joe Biden na wafam ase Myanmar gi military junta da khangaladuna fajinduna thamliba Bondi Singh adu humanitarian ground da thadokadabani hainasu akanbo wafam thamkhre hairi. Amaromda Afghanistan da nupi singna makhoi gi hak kangadavani haina Kabul da rally chatkhre haidi. Petrol gi mamal khanghaudana liter da lupa 115 paisa marifuga manga yaure. Laiva kasida petrol gi mamal nongmanongmagi wangkhalakpaga loinana khanghaudana state asida su petrol gi mamal lupa 115 paisa marifuga manga yaure. Hauji laiva kasigi state kaya da petrol gi mamal wangkhalakpadagi chauna awaba kaya mayoknari ngai cherak asida khanghaudana khangwang wangkhalakuna petrol gi mamal 115 paisa marifuga manga oikhibani hairi. Myanmar lanmina khunja sing mayum da changduna phuba ot naiba taukhre. Malem gi laiwa kayana Myanmar military sarkar na miyoi bagi hak ngakadabani haina akan bo wafam kaya thamlingai gi cherakta. Myanmar lanmina khungang da chatuna khunja singi mayum da changduna phu chaiba ot naiba kaya chathakre hairi. Haukiba numit kharaki mamangda lanmina ot naibadage khunja kaya ama mayum da leiba ngamdabadage numidang athengba phauba makhoi gi khul thadoktuna chenakhre haide. Wairakliba phibam asida United Nation na akanba midyang changbinaba malemgi leiba kaya na khangankhre haide. Ngarang dagi leiba aksida yum da changduna vaccine kapage har ghar program haudokhre. Ngarang dagi leiba aksida covid vaccine kapthokpage anauba program yum da changduna vaccine kaptabasing vaccine kapthokpagi har ghar program haudokhre. Program asigi manungda vaccine kaphodaba yum gi miyoising vaccine kapthokpagi pandam asigi makhada yum da changduna vaccine kaptabasing masak khangdoktuna vaccine kapthokpagi khongjang asi haukibane. Masina laibak asida leriba mipum khudingmak vaccine kapthoknabagi Union Health Ministry na thabak asi laukhalakpane. Masimakna laibak asigi mipum tingna vaccine kapthokpagi khongjanggi chang samada mai pakhangani hairi. Delhi Police na Manipur gi tongan ba mafamdagi huralakpa gari taragani thoi phagatkhre. Delhi dagi huralakpa purakpa luxury car taragani thoi Delhi Police na Manipur gi tongan ba mafam singdagi mai pakna phagatkhre. Delhi dagi hurankiba luxury car sing ase Manipur gi mafam kayada sizinaduna leire haibagi Pau Delhi Police na pangbadagi haukiba October 13 dagi Imphal da Delhi Police ki akhanaba team ama thungduna Manipur Police ka loinana thiba humbagi thabak chathabada gari sing asi phagatkhibane. Luxury car sing asi MN02 amadi MN03 gi serial number da sizinaduna gari gi registration number loina onthoklamkhe loinana gari gi chassis number singsu semdok sadokpagi thabak chatharammi haire. Ahan boina Delhi Police na October 13 da Imphal manungdagi angauba machugi SUVS Toyota Fortuner ama phagat pangamkhe. October 13 na Bisnupur Police ka khusamnaduna SUV car ama phagat pangamkhe. Mathang October 13 su Delhi Police ki team ga Imphal West District Police ki kangbuna Imphal West ki Mongsangai dagi gari ani SUV Toyota Fortuner amadi Hyundai Creta phagatkhe. Pawasin High 2021 gi July thadagi hauna Delhi gi tongan ba mafamdagi luxury car sing huran khibane. Taiwan ngakthokpada tengbangane US Taipei amasung Beijing gi marakta ungkhanaba sing wangkhalakhibada Taiwan na masa ngakthokpada United States na tengbangna lepli haina Taiwan da US gi makok thongba Mihut Sendra okik na phongdokhre. India na US dagi laikhiba lan gi khusu khulai sa China ga tainaba border da deploy tawre. Handakta India na US dagi laikhiba lan gi khusu khulai sing China ga tainaba ngamkhai paringda deploy tawkhre haina official source amana phongdokle. India na US dagi fangkhiba khusu khulai sing China gi border da deploy tawriba si maruoina anaubo offensive force ki saruk ama oina masigi tawba ngambagi sakti adu henggarhanabagi damaktani haire. India amadi China laibak ani asi matam sangnadagi hauna ngamkhai paringda yenaduna leire. India ki awang nongpok thangba lamdam sida maruoina midyang thamlaga sengbat sagatpagi thabaksu khumang chauksina paikhatle. Bhutan amadi Tibet ka tainaba tawang Plechu da hairiba sophisticated oiraba khusu khulai sing adu deploy tawre.
China na di Bhutan amadi Tibet ki lamdam asi makhoi gi lamdam gi saruk ni haina claim tawre. India na ing 1958 gi matamda historical political amadi military gi oina yamna maru oiba thogdang lawki. Dalai Lama na India da Chinese operation dagi nanthok chensil lakhi. Sahi ahum sontharaba matung tarakpada India amadi China na lanpham ama soknakhi. US na manufacture tawba Chinook helicopter, ultralight, tawyet hawaijar amadi rifle na chingba sing adu deploy tawre. India masagi oina sajaba supersonic cruise missile amasu deploy tawre. China ga tainaba area adu da ladiba India ge lanmi sing adu da anauba makhal gi oiba surveillance system deploy tawre. Khusukhulai sing adu haukiba chahi kharagi matam asida laibak ani gi marakta ngaksel gi oina leinariba mari phagalakpadagi phangba ngamkhibane. China na military gi mapangal sagatuna yumthangnaba laibak singgi lam kaya ama khudum chansinanaba honragliba se India na su chapchana thengnabagi saruk ama oina khusukhulai sing adu deploy tawkhibani haire. Haukiba chayolda region aduda reporter singgi group ama Indian military personnel singna ngak selaga changkhe. Eastern Army Commander Lieutenant General Manoj Pandey na haikibada US dagi laiba khusukhulai sing adu maruaina armor, artillery amadi butna singbasu yaure. Masigi mathakta air support tawduna India ki force adu darkar oirakpa matamda hekta khulai thuna mathau pangthokpa ngamnabagi damak sem saduna laikhre. Mountain Strike Corps ase mapung phana operationalize oire. India na su China ga tainaba ngamkhai paringda ngak senbagi oiba sakti adu hengar hananaba honaribani haire. Blinken na China da Taiwan gi matangda nungnang ba phongdokre. US Secretary of State Antony Blinken na G20 summit ki manung channa haukiba nongmaijing numita China gi Foreign Minister Wang Yi unakre. Wari sanakiba du lauthup lakoi leitaba kanabo oikhi. Pung amarom unakiba du da Blinken na US ki nungnang basing mayek seng na phongdokhi haina masak taktoktaba State Department official sing na phongdokhi. US ki pandam singgi manungda China ga I pau phaunabagi lambi ama adum hangduna thamba asi chahi asida US President Joe Biden amasung China ki President Xi Jinping virtual oina unanaba lambi ama sem saba asi amane. Taiwan gi matangda China na ungkhanaba hengatle amasung America na One China policy makha chathaba pami haina mifam aduda Blinken na phongdokhe. America gi One China policy na Beijing bu sakhangi adubu taipaiga informal oina mari leinaba amasung defense ki mari thambagi ayaba pi. October tha hogalakpada chayol ama pangthokiba China gi National Day manungda China na military aircraft 194 landhaba chatpagi mawongda Taiwan gi Khanongchuk thangba sarukta thajinki madudagi Taiwan na laibak asigi aircraft sing thaurang tawki amasung air defense missile system sing activate tawki. Madugi matung ikui-kuidana President Biden na China da ingit pikhi. China na landaba thoklabadi Taiwan na masangak thokpa ngamnaba mateng pangnaba US ki achetpa phirep lai haina mahak na haikhi. Taiwan bu kannaba US na lakadra haina CNN town hall amada hangbada Biden na hoi thabak adu tawnaba aikhoina wasakhiba ama lai haina thamkhi. Taiwan gi matangda US ki firepta ahongba amata laite haina khudakta US official singna sengdokhe. 1949 da civil war amaki matungda China amasung Taiwan tongan takhe. US na Beijing bu sakhangnanaba 1979 da Taipei ga formal oiba diplomat ki mari sing kakhe. China na Taiwan bu laibak asigi lamni haibada US na phongna yetpa laite adubu logi matungina ithat asibu masangak thokpa ngamhannaba amasung laibak asida kihalakpa pumnamak yamna luba wafam ama oina launaba phirep ama US na lawre.